ꯃꯍꯤ ꯂꯩꯃꯦ ꯃꯍꯤ ꯊꯛꯄꯗ ꯇꯧꯏ ꯍꯤꯗꯥꯛ ꯇꯩꯁꯤꯗ ꯑꯩ ꯁꯟꯖꯤꯅ ꯉꯥꯛꯇ ꯇꯥꯋꯥꯏ ꯀꯩꯅꯣ ꯖꯤꯡꯒꯅ ꯀꯩꯅꯣ ꯊꯥꯡꯅ ꯑꯗꯣ ꯊꯥꯡꯅ ꯑꯗꯨ ꯀꯃꯥꯏꯅ ꯌꯥꯔꯤꯅꯣ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯇꯝꯆꯧ ꯏꯕꯥꯅꯤ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯈꯤꯗꯣꯏꯅꯦ ꯑꯗ ꯁꯤꯗꯁꯤꯅ ꯅꯌꯥꯡꯒꯤ ꯏꯔꯣꯝꯕ ꯑꯗꯩ ꯁꯤꯁꯤꯅ ꯀꯥꯡꯁꯣꯏꯁꯤꯗ ꯑꯂꯨ ꯍꯥꯞ ꯃꯥꯜꯂꯦ ꯈꯥꯃꯦꯟꯁꯤꯟꯕ ꯑꯗꯨꯗꯒꯤ ꯍꯋꯥꯏ ꯍꯋꯥꯏ ꯃꯇꯣꯟ ꯅꯠꯇ꯭ꯔꯥ ꯍꯋꯥꯏ ꯃꯨꯕꯤ ꯑꯗꯩ ꯁꯤꯁꯤꯅ ꯑꯩꯒꯤ ꯆꯝꯐꯨꯠꯅꯦ ꯌꯥꯝ ꯉꯥꯡꯉꯦ ꯕꯤꯠꯔꯨꯠ ꯍꯥꯞꯄꯒꯤ ꯁꯤ ꯃꯍꯤꯒꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯒꯖꯔ ꯑꯗꯨꯗꯒꯤ ꯇꯣꯔꯕꯣꯠꯀꯁꯦ ꯔꯦꯠ ꯇꯣꯔꯕꯣꯠ ꯑꯣꯟꯈ꯭ꯔꯦꯕ ꯑꯩ ꯑꯍꯥꯟꯕ ꯌꯦꯡꯕꯗ ꯋꯥꯇꯔꯃꯦꯂꯟꯒ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯁꯤ ꯆꯝꯐꯨꯠ ꯉꯥꯡꯉꯤꯁꯦ ꯕꯤꯠꯔꯨꯠ ꯌꯥꯎꯕꯩꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯔꯥꯡꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯁꯤꯅ ꯌꯣꯡꯆꯥꯛ ꯀꯥꯡꯁꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯃꯦꯠꯄ ꯇꯣꯔꯕꯣꯠ ꯌꯥꯝ ꯀꯜꯂꯤꯅꯦ ꯇꯣꯔꯕꯣꯠ ꯀꯜꯂꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯤꯠꯔꯨꯠ ꯌꯥꯎꯕꯗꯣ ꯉꯁꯪ ꯉꯥꯡꯉꯦ ꯏꯁꯤꯡ ꯆꯨꯝꯐꯨꯠ ꯆꯥꯔ ꯇꯥꯔꯦ ꯀꯥꯡꯁꯣꯏ ꯈꯨꯍꯥꯎ ꯑꯃ ꯑꯗꯨ ꯍꯥꯏꯔꯛꯀꯅꯣ ꯃꯌꯥꯟꯁꯦ ꯌꯣꯡꯆꯥꯛ ꯑꯃꯗꯤ ꯐꯖꯅ ꯌꯥꯎꯔꯦ ꯍꯋꯥꯏ ꯃꯨꯕꯤ ꯌꯥꯎꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯇꯩꯗꯤ ꯀꯩꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯆꯝꯐꯨꯠ ꯕꯤꯠꯔꯨꯠ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯀꯣꯟꯅ ꯆꯥꯒꯦ ꯕꯤꯠꯔꯨꯠ ꯕꯤꯠꯔꯨꯠ ꯍꯥꯞꯄꯝꯕ ꯃꯍꯤꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯃꯍꯤ ꯎꯔꯔꯣꯏ ꯃꯍꯤꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯀꯌꯥꯝ ꯉꯥꯡꯒꯦꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯆꯥꯛ ꯄꯣꯛꯑꯝ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯄꯁꯦ ꯄꯨꯔꯥ ꯈꯪꯉꯣꯏꯅꯦ ꯑꯩ ꯏꯌꯣꯅ ꯑꯗꯨꯒ ꯁꯤ ꯇꯣꯔꯕꯣꯠꯁꯤꯅ ꯋꯥꯇꯔꯃꯦꯂꯟꯒ ꯃꯥꯜꯂꯦ ꯒꯖꯔꯒꯤ ꯃꯆꯨꯒꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏ ꯇꯦꯁ ꯇꯧꯔꯁꯦ ꯑꯗꯣ ꯕꯤꯠꯔꯨꯠꯀꯤ ꯃꯍꯥꯎꯁꯦ ꯈꯔ ꯂꯣꯏꯅꯃꯛꯇꯤ ꯌꯥꯎꯋꯦ ꯅꯪꯗꯤ ꯍꯥꯎꯇ꯭ꯔꯣ ꯈꯨꯝꯕꯒ ꯁꯪꯗ꯭ꯔꯦ ꯅꯣꯏ ꯃꯩꯇꯩ ꯅꯝꯃꯤꯉꯩꯗ ꯅꯝ ꯇꯥꯕ ꯊꯕꯛ ꯊꯦꯡꯉꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅꯤꯅ ꯁꯟꯗꯦꯗꯁꯨ ꯀꯥꯎꯟꯁꯤ ꯁꯟꯗꯦꯅꯤꯀꯣ ꯑꯗꯣ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯐ꯭ꯔꯤ ꯑꯣꯏꯗꯦꯕ ꯃꯣꯔꯅꯤꯡ ꯍꯥꯡꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯟꯗꯦ ꯑꯣꯏꯔꯗꯤ ꯍꯥꯡꯗꯥꯏꯅꯦ ꯑꯗꯨꯅꯦ ꯁꯟꯗꯦꯗ ꯃꯤꯒ ꯅꯥꯔꯤ ꯑꯩ ꯑꯅꯝꯕꯅ ꯁꯤ ꯍꯤꯗꯥꯛ ꯇꯩꯁꯤꯗ ꯑꯩ ꯁꯟꯗꯦ ꯉꯥꯛꯇ ꯇꯥꯋꯥꯏ ꯑꯗꯨꯒ ꯊꯥꯔꯁꯗꯦꯗ ꯑꯃꯒ ꯀꯩꯗꯧꯕꯗ ꯁꯣꯏꯅꯣ ꯅꯪꯅ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯀꯩꯗꯧꯕꯗꯅꯣ ꯍꯥꯏꯔꯣ ꯑꯗꯨꯗ ꯍꯥꯞꯆꯜꯂꯦ ꯀꯩꯅꯣ ꯖꯤꯡꯒꯅ ꯀꯩꯅꯣ ꯊꯥꯡꯅ ꯊꯥꯡꯅ ꯑꯗꯨ ꯀꯃꯥꯏꯅ ꯌꯥꯔꯤꯅꯣꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯥꯡꯅꯗꯨꯗ ꯌꯥꯔꯤꯗꯣ ꯀꯃꯥꯏꯅꯅꯣ ꯅꯪ ꯀꯩꯗꯧꯔꯨꯕꯗ ꯌꯥꯔꯤꯅꯣꯕ ꯃꯥꯅ ꯀꯣꯏꯁꯟ ꯍꯪꯉꯦꯕ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯊꯥꯡꯅ ꯅꯪ ꯈꯨꯠꯇ ꯌꯥꯜꯂꯤꯗꯣ ꯀꯩꯗꯧꯕꯗ ꯌꯥꯜꯂꯤꯅꯣꯕ ꯑꯩꯈꯣꯏ ꯕꯥꯅ ꯌꯨꯝꯗꯔꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯕꯥꯅ ꯌꯦꯟ ꯁꯦꯝꯃꯤꯉꯩꯗ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯑꯗꯨꯒꯤ ꯅꯪ ꯉꯥꯎꯁꯟꯅꯕꯗ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝꯅ ꯃꯥꯜꯂꯦ ꯉꯔꯥꯡ ꯏꯔꯣꯝꯕꯁꯦ ꯉꯁꯤ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯃꯟꯗꯅ ꯉꯔꯥꯡ ꯏꯔꯣꯝꯕꯁꯦ ꯆꯥꯛ ꯀꯥꯎꯕ ꯆꯥꯛ ꯂꯣꯏ ꯆꯥꯅꯤꯡꯉꯦ
เนื่องจากวัดโปรแกรมตัวแก Ai chập sai. Chập Đi sai ra à? đi. น้ำซุปตั้งยาม Ai đi ra đâu đấy. Ilu mà tới sai. แล้วมาชิกินเนี่ยปิ้งร่างกี่ยงๆร่างไม่หอมแต่ด้วยประมาณนั้นยงจากตัวเดือดจ้าเนี่ยเดือดเชียงไปหรอ Man. มาเนี่ย Bangam ba na singwi. Maru. ยงจากเดี๋ยวเราคุณยามคิดตามนี้ด้วยเดี๋ยวฮะ Tôi yêu ma kìa. Cái sang không mày. ครับผม Em ăn một chút tê vậy. Chà. กลางคืนมันยำหอมวันเชื่อว่าช่างงานว่าเต็มไปเลยมาเลยไอ้กุน Chị chạy nhà đấy. ทำรูปจากที่ยามีให้ด้วยเนี่ย Mang đi blog từ đó. Học sinh chỉ mà lại từ đó. Chỉ đơn tại học sinh biển mà. นี่จะปะบุ้งก็ชอบอันนั้นกินมาเลยปองที่ชอบมาเลยเนี่ยใช่มันเนาะไอ้จากที่เราเห็นมึงงำจะแรงที่ดี À thôi rồi. ให้ใช้อู้เด้อยามไปที่มาเลยเนี่ยมึงยามเดี๋ยวส่งมาลูกจะช่วยเท่ไหมเจ้าทำงาน Em mày tôi tao đấy. À. À không được sang ngang ไม่ rồi. เท่าเขาเนี่ย produce มาเลยไม่เด้อถ้าอยู่เนี่ย À. Dạ. ตาเดี๋ยวเราทำคุณตัวดิไม่ให้ด้วยของเธอ Chứ mày chưa? Dạ. Nó hao rồi. เห็นไหมเขาตัว Biết được. Mà đi mà ngã sao em hao rồi. เอาชวนหนึ่งพ่อเลย แล้วหอยมันที่กล้องดูจ้ะงาเชียวน้องงายอมดอก เอาเดี๋ยวไปเจ้าเลยว้าในเด้ยำซุปส้มตุ๋นด้วยเหรอ เนื้อเจ้าลุยเดี๋ยวจ้ะ เอ๊ะมูจุพังไงมูจุพังไง จะโทษ มูจุพังไงเอาหุ่นบังวันเนี่ย อะไรมั่งต้องapa nih ฮะ am kok apa nih aja มาบุระ Hah? Mama ini apa ya? itu mamanya mana ngan sih bang Ngapain? Kamu coba jalan nih. sao đi con làm cái gì bà nó gì Ngap sih gak? à phải phải làm cái gì đó phải khai để mẹ ai khi ngày để đi Ay sao boleh jalan? Memang jauh gitu lah. lâu rồi Memang jauh kok. Masih kadang capek. sao đây Halo. nó chỉ blog nó chỉ cho con suy đi ăn hao đấy được làm cho đi chắc làm gì làm anh nè mà bằng gì làm mình để mà đấy sao tiền mình đấy là chỉ blog cho nó chân ra cái chỉ blog cho nó hay về đi like tao video subscribe tao video mà sung share tao video
ꯑꯗꯨꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯄꯪꯗꯤ ꯆꯥꯡ ꯉꯝꯖꯔꯔꯣꯏ ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯝꯃꯦ ꯃꯍꯤ ꯊꯛꯄꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯏꯇꯧ ꯇꯧꯋꯦ